ꯃꯌꯥꯝꯕꯨ ꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯄꯥꯛꯇꯨꯗ ꯑꯩꯒꯤ ꯑꯁꯤꯕ ꯃꯔꯨꯞ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯏꯁꯤꯡ ꯏꯄꯥꯛ ꯑꯃꯗ ꯃꯤ 10-20ꯃꯨꯛ ꯇꯣꯡꯕ ꯌꯥꯕ ꯍꯤꯅꯥꯎ ꯑꯃ ꯇꯥꯎꯔꯒ ꯂꯩꯔꯤ꯫ ꯏꯁꯤꯡꯒꯤ ꯏꯄꯣꯝꯅ ꯌꯩꯕꯗ ꯏꯌꯥꯏꯗ ꯇꯥꯎꯔꯤꯕ ꯍꯤꯅꯥꯎꯗꯨ ꯑꯃꯨꯛꯁꯨ ꯃꯥꯏꯀꯩ ꯑꯣꯜꯂꯤ꯫ ꯑꯗꯨꯒ ꯍꯤꯅꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃꯁꯨ ꯏꯁꯤꯡꯗ ꯇꯥꯎꯔꯒ ꯂꯩꯔꯤ꯫ ꯅꯨꯄꯥꯗꯨ ꯊꯣꯏꯕꯅꯤ꯫ ꯊꯣꯏꯕ ꯃꯥꯒꯤ ꯃꯀꯣꯛꯇꯨ ꯍꯤꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯂꯥꯎꯅ ꯌꯩꯁꯤꯜꯂꯤ꯫ ꯃꯥ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯍꯤ ꯃꯄꯥꯟꯗ ꯄꯥꯏꯔꯒ ꯀꯞꯂꯛꯏ꯫ ꯊꯣꯏꯕ ꯍꯤ ꯃꯆꯥꯗꯨꯗ ꯀꯥꯈꯠꯂꯒ ꯑꯃꯨꯛꯁꯨ ꯀꯞꯄꯤ꯫ ꯂꯥꯛꯑꯝꯗ꯭ꯔꯕꯁꯨ ꯐꯕꯅꯤ, ꯃꯣꯏ ꯑꯝꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯇꯣꯝꯇ ꯉꯥꯏꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯇꯥ ꯏꯅꯥꯎꯒ ꯀꯣꯟꯗꯨꯝꯒ ꯃꯣꯏ ꯑꯅꯤꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ? ꯊꯣꯏꯕꯗꯨ ꯃꯃꯥꯏꯗꯨ ꯈꯥ ꯋꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯏꯁꯤꯡꯗ ꯇꯥꯎꯕꯁꯨ ꯎꯗꯦ, ꯅꯧꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯇꯥ ꯏꯅꯥꯎꯒ ꯀꯣꯟꯗꯨꯝꯒꯗꯣ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ, ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯆꯥꯛ ꯈꯛꯇꯅꯤ ꯂꯥꯝꯕ ꯐꯥꯎꯗ꯭ꯔꯤꯕꯁꯦ꯫ ꯀꯃꯥꯏ ꯐꯥꯎꯗꯣꯏꯅꯣ ꯐꯤꯕꯝꯁꯤꯗꯕꯣ? ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯍꯥ ꯇꯥ ꯏꯅꯥꯎ? ꯇꯥ ꯏꯅꯥꯎꯒ ꯀꯣꯟꯗꯨꯝꯒꯗ ꯋꯥꯔꯤ ꯁꯥꯔꯤꯕꯣꯏꯇ ꯈꯜꯂꯦ ꯑꯩꯁꯦ꯫ ꯊꯣꯏꯕꯗꯨ ꯏꯁꯤꯡꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯅꯧ ꯑꯃꯇꯪ ꯂꯩꯔꯗꯤ ꯍꯤꯁꯦ ꯍꯣꯜꯂꯒ ꯆꯠꯈ꯭ꯔꯒꯦꯕꯨ ꯅꯧ ꯑꯝꯇ ꯇꯥꯎꯕꯁꯨ ꯎꯗꯦ ꯏꯁꯤꯡꯗ꯫ ꯑꯇꯤꯌꯥꯗꯨ ꯅꯣꯡꯁꯨ ꯃꯪꯂꯤ ꯑꯗꯨꯒ ꯎꯆꯤ ꯅꯣꯡꯁꯨ ꯈꯔ ꯈꯤꯛꯂꯛꯏ꯫ ꯊꯣꯏꯕꯅ ꯃꯈꯨꯠꯇꯨ ꯌꯥꯔꯒ ꯅꯣꯡꯁꯨ ꯆꯨꯕ ꯍꯧꯔꯛꯂꯦ꯫ ꯑꯌꯨꯛꯂ ꯅꯨꯡꯊꯤꯜꯂꯁꯨ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯑꯋꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯅꯣꯡ ꯀꯟꯅ ꯆꯨꯁꯤꯜꯂꯛꯄꯗꯒꯤ ꯊꯣꯏꯕꯗꯨ ꯍꯤ ꯃꯌꯥꯏꯗ ꯀꯨꯞꯄꯤꯕ ꯑꯗꯨꯗ ꯆꯪꯂꯒ ꯐꯝꯃꯤ꯫ ꯍꯤ ꯑꯗꯨꯁꯨ ꯊ꯭ꯔꯣꯛ ꯅꯣꯝꯃꯤ꯫ ꯊꯣꯏꯕꯗꯨ ꯍꯤ ꯃꯆꯤꯗꯨꯗ ꯀꯟꯅ ꯄꯥꯏꯔꯒ ꯉꯁꯥꯏꯒꯤꯗꯣ ꯀꯃꯥꯏ ꯇꯧꯈꯤꯕꯅꯣ? ꯏꯁꯤꯡ ꯏꯌꯥꯏꯗ ꯏꯄꯣꯝꯈꯔ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅ ꯍꯨꯟꯕ ꯂꯥꯡꯁꯤꯡꯗꯣ ꯏꯁꯤꯡ ꯃꯈꯥꯗ ꯆꯤꯡꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯇꯥ ꯆꯥꯎꯕꯅ ꯂꯥꯡꯗꯣ ꯀꯟꯅ ꯆꯤꯡꯉꯨꯕꯗ ꯂꯥꯡꯗꯨꯒ ꯄꯨꯟꯅ ꯏꯁꯤꯡꯗ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯃꯦꯟꯃꯥꯟ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯁꯨ ꯀꯟꯅ ꯈꯣꯡꯉꯤ ꯑꯗꯨꯒ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯩꯗꯨ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯤ꯫ ꯏꯄꯥꯛꯇꯨꯗ ꯏꯁꯤꯡ ꯏꯔꯩꯁꯨ ꯀꯟꯁꯤꯜꯂꯛꯏ꯫ ꯍꯤꯅꯥꯎꯗꯨ ꯈꯥ ꯋꯥꯡ ꯊ꯭ꯔꯣꯛ ꯅꯣꯝꯂꯒ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯛ ꯇꯞꯊꯔꯛꯏ꯫ ꯊꯣꯏꯕꯗꯨ ꯏꯊꯛ ꯏꯔꯩ ꯈꯔ ꯇꯞꯊꯔꯛꯄꯗꯨꯗ ꯍꯤ ꯑꯗꯨꯗ ꯐꯝꯅ ꯉꯥꯏꯍꯥꯛ ꯎꯏꯔꯤꯉꯩ ꯃꯥꯒꯤ ꯍꯤ ꯃꯈꯥꯗ ꯄꯣꯠ ꯑꯃꯅ ꯀꯣꯛ ꯂꯥꯎꯅ ꯌꯩꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯊꯣꯏꯕꯗꯨ ꯃꯃꯤꯠ ꯄꯥꯡꯉꯤ ꯑꯗꯨꯒ ꯍꯤ ꯃꯈꯥꯗ ꯌꯦꯡꯉꯨꯕꯗ ꯇꯥ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯉꯛꯇ ꯅꯨꯄꯥ ꯏꯟꯒꯤ ꯊꯧꯔꯤꯅ ꯍꯤꯗ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯥ ꯏꯅꯥꯎꯅꯤ ꯁꯤꯗꯤ, ꯑꯩ ꯈꯛꯇ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯒꯅꯤ? ꯁꯤꯕ ꯄꯨꯟꯅ ꯁꯤꯕꯤꯅꯔꯝꯒꯗꯕꯅꯤ꯫ ꯏꯇꯣꯝꯇ ꯑꯃꯨꯛ ꯋꯥꯅ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯇꯥ ꯏꯅꯥꯎꯗꯨ ꯈꯨꯗꯩ ꯑꯃꯁꯨ ꯁꯦꯠꯂꯤ, ꯐꯨꯔꯤꯠꯇꯤ ꯂꯤꯠꯇꯦ꯫ ꯊꯣꯏꯕꯗꯨ ꯇꯥ ꯏꯅꯥꯎꯒꯤ ꯃꯉꯛꯇ ꯊꯨꯔꯤꯕ ꯊꯧꯔꯤꯗꯨ ꯂꯧꯊꯣꯛꯂꯒ ꯏꯁꯤꯡꯗ ꯊꯅꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤ ꯑꯗꯨꯗꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯗꯨ ꯇꯥ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯅ ꯃꯅꯥꯛꯇ ꯇꯥꯎꯔꯒ ꯂꯩꯕꯗꯨꯗ ꯍꯩꯅꯗꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯇꯥ ꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯏꯅꯥꯛꯇ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩꯔꯤꯅꯤ꯫ ꯆꯩꯒꯨꯝꯕ ꯑꯃ ꯂꯩꯔꯗꯤ ꯍꯤꯁꯦ ꯇꯞꯅ ꯍꯣꯟꯕ ꯌꯥꯕꯅꯤ꯫ ꯑꯗꯣ ꯏꯄꯥꯛꯅꯤꯅ ꯀꯔꯤꯝꯇꯁꯨ ꯇꯥꯎꯕ ꯎꯗꯦ꯫ ꯍꯤ ꯃꯊꯛꯀꯤ ꯎꯕꯥꯛꯁꯦ ꯑꯃ ꯐꯛꯂꯒ ꯅꯧ ꯍꯦꯛꯇ ꯁꯥꯔꯒꯦ, ꯑꯗꯨꯒ ꯍꯣꯜꯂꯒꯦ꯫ ꯊꯣꯏꯕꯗꯨ ꯍꯤꯗ ꯌꯥꯎꯕ ꯅꯨꯡꯊꯪ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯍꯤ ꯃꯊꯛꯀꯤ ꯈꯨꯠ ꯄꯥꯏꯐꯝꯒꯤ ꯃꯇꯥꯏꯗꯨꯗ ꯎꯕꯥꯛ ꯑꯃ ꯐꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯊꯣꯏꯕꯗꯨ ꯎꯕꯥꯛꯇꯨꯗ ꯅꯨꯡꯊꯪꯗꯨꯅ ꯊꯣꯝꯃꯤ꯫ ꯁꯤꯁꯨ ꯐꯛꯄ ꯌꯥꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯃꯥꯏ ꯇꯧꯅꯤ? ꯉꯥ ꯐꯥꯕ ꯃꯤ ꯈꯔ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯍꯦ ꯂꯥꯏ꯫ ꯊꯣꯏꯕꯗꯨ ꯏꯁꯤꯡꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯇꯥ ꯏꯅꯥꯎꯗꯨꯗꯤ ꯏꯁꯤꯡꯗ ꯎꯞꯄꯒ ꯇꯥꯎꯔꯤ꯫ ꯊꯣꯏꯕꯅ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯅꯨꯡꯊꯪꯅ ꯏꯟꯊꯣꯛꯂꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡꯗꯨꯗꯤ ꯆꯠꯇ꯭ꯔꯤ꯫ ꯁꯤꯗꯤ ꯍꯤꯁꯦ ꯈꯨꯠꯁꯤꯅ ꯂꯥꯝꯃꯒ ꯍꯦꯛꯇ ꯍꯣꯜꯂꯒꯦ꯫
ꯑꯣ, ꯈꯔꯗꯤ ꯆꯠꯄ ꯃꯥꯜꯂꯦ꯫ ꯊꯣꯏꯕꯗꯨ ꯏꯁꯤꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯇꯥꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯗꯨꯗꯤ ꯍꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯣꯏꯕꯗꯨ ꯍꯤꯗ ꯌꯥꯎꯕ ꯆꯥꯅꯕ ꯈꯔꯗꯨ ꯂꯧꯊꯣꯛꯂꯒ ꯆꯥꯔꯤ꯫ ꯑꯗꯨꯒ ꯍꯤ ꯃꯅꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯇꯣꯝꯇ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯅꯤ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕꯁꯦ꯫ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟꯗ ꯉꯥ ꯈꯔ ꯐꯥꯔꯝꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯟꯗ ꯑꯃꯨꯛ ꯏꯟ ꯈꯣꯟꯕ, ꯈꯣꯏ ꯆꯣꯞꯄ, ꯑꯗꯨꯗꯒꯤ ꯄꯦꯜꯂꯛꯇ꯭ꯔꯗꯅ ꯑꯃꯨꯛ ꯑꯆꯧ ꯑꯆꯧꯕ ꯄꯥꯠꯁꯤꯡꯗ ꯉꯥ ꯐꯥꯕ ꯆꯠꯄ ꯍꯧꯔꯛꯄ, ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯦꯜꯂꯛꯇ꯭ꯔꯗꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯏꯄꯥꯛꯁꯤꯗ ꯉꯥ ꯐꯥꯕ ꯑꯃꯨꯛ ꯂꯥꯛꯂꯤꯕ꯫ ꯑꯐꯕ ꯊꯕꯛꯇ ꯄꯦꯟꯕ ꯅꯥꯏꯗꯕꯗꯤ ꯐꯩ, ꯑꯗꯨꯕꯨ ꯐꯠꯇꯕ, ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯈꯪꯂꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯗꯅ ꯉꯁꯤꯗꯤ ꯏꯇꯣꯝꯇ ꯍꯤ ꯃꯅꯨꯡꯁꯤꯗ ꯇꯥꯎꯔꯒ ꯂꯩꯔꯦꯀꯣ꯫ ꯇꯥꯏꯅꯥꯎꯅꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯍꯣꯟꯗꯣꯛꯂꯣꯏꯁꯤ ꯍꯥꯏꯖꯕꯅꯤ꯫ ꯏꯁꯤꯡ ꯃꯇꯥꯏꯗ ꯊꯧꯔꯤ ꯈꯥꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯅ ꯍꯤ ꯍꯣꯟꯕ ꯌꯥꯗꯦ꯫ ꯊꯧꯔꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯆꯠꯈꯤꯕ ꯍꯤ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯤꯅ ꯇꯥꯏꯅꯥꯎꯅ ꯌꯥꯝꯅꯗꯤ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯣ ꯀꯣꯟꯗꯨꯝꯁꯤꯅ ꯑꯅꯝ ꯀꯟꯃꯟꯕꯗꯩ ꯂꯣꯏ ꯁꯤꯔꯤꯗꯣ꯫ ꯊꯣꯏꯕꯒꯤ ꯍꯤ ꯃꯈꯥꯗ ꯇꯥꯏꯅꯥꯎꯒꯤ ꯃꯀꯣꯛꯇꯨ ꯀꯣꯛ ꯀꯣꯛ ꯑꯃꯨꯛ ꯌꯩꯔꯛꯏ꯫ ꯊꯣꯏꯕꯗꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯒ ꯀꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯗꯨ ꯈꯨꯗꯩ ꯃꯃꯩꯗꯨ ꯄꯥꯏꯔꯒ ꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯅ ꯇꯥꯎꯔꯤꯕ ꯅꯥꯀꯟ ꯑꯗꯣꯝꯗꯩ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯤ ꯃꯇꯣꯟꯂꯣꯝꯗ ꯑꯃꯨꯛ ꯐꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯅꯕꯗꯨ ꯄꯥꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ? ꯏꯄꯥꯛꯁꯤꯗ ꯍꯤꯁꯤꯒ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩꯔꯗꯤ ꯀꯨꯏꯅ ꯍꯤꯡꯉꯣꯏ꯫ ꯍꯤꯗ ꯂꯥꯡ ꯌꯥꯎꯔꯤꯕꯁꯤꯁꯨ ꯍꯨꯟꯕ ꯀꯤꯔꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ? ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯆꯥꯅꯕꯗꯨ ꯃꯌꯥꯅ ꯆꯤꯛꯂꯒ ꯍꯤꯗ ꯌꯥꯎꯔꯤꯕ ꯈꯨꯗꯩꯁꯤꯡ ꯑꯗꯨꯒ ꯂꯥꯡꯗꯨꯒ ꯃꯣꯟ ꯁꯥꯔꯒ ꯂꯣꯡꯅ ꯍꯤꯞꯄꯒ ꯑꯇꯤꯌꯥꯗ ꯌꯦꯡꯅ ꯌꯦꯡꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯃ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯁꯤꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯇꯨꯝꯂꯤꯉꯩ ꯎꯕꯥꯛꯀꯨꯝꯕ ꯈꯔ ꯇꯦꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯄꯒ ꯅꯣꯡꯉꯥꯜꯂꯝꯃꯤ꯫ ꯑꯣ, ꯇꯣꯔꯕꯥꯟ ꯌꯧꯔ ꯃꯥꯜꯂꯦ꯫ ꯑꯍꯤꯡꯒꯤ ꯅꯨꯡꯁꯤꯠꯇꯨꯅ ꯍꯤꯁꯦ ꯍꯨꯝꯃꯒ ꯄꯨꯕꯖꯥꯠꯅꯤ꯫ ꯊꯣꯏꯕꯗꯨ ꯍꯤꯞꯅ ꯍꯤꯞꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯍꯛꯀꯥꯝꯒ ꯆꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡꯗꯨ ꯍꯤ ꯃꯅꯨꯡꯗꯨꯗ ꯇꯤꯡꯂꯤ ꯌꯥꯡꯂꯤꯀꯗꯨ ꯇꯤꯡꯊꯣꯛꯂꯤ꯫ ꯈꯨꯠꯁꯤꯁꯨ ꯅꯟꯁꯤꯜꯂꯒ ꯇꯨꯝꯁꯤꯜꯂ ꯃꯥꯜꯂꯦ꯫ ꯁꯥꯖꯤꯡ ꯍꯧꯔꯦ ꯇꯧꯔꯤꯁꯦ꯫ ꯊꯣꯏꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯍꯦꯛ ꯂꯦꯞꯈꯠꯄꯒ ꯍꯤꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯇꯥꯎꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯗꯨ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯂꯒ ꯏꯁ, ꯍꯤꯁꯤꯗꯤ ꯃꯆꯤ ꯂꯦꯡꯗꯦꯅ꯫ ꯊꯣꯏꯕ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯐꯝꯊꯩ, ꯑꯗꯨꯒ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯌꯨꯝꯗ ꯀꯔꯝ ꯇꯧꯔꯝꯒꯗꯕ? ꯂꯝꯁꯤ ꯁꯤꯈ꯭ꯔꯦ ꯈꯜꯂꯝꯂꯅꯤꯗꯣ꯫ ꯈꯠꯅꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯂꯝꯁꯤ ꯁꯤꯔꯣ, ꯂꯝꯁꯤ ꯁꯤꯔꯣ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯗꯣ꯫ ꯁꯤꯗꯧꯔꯕ ꯑꯣꯏꯔꯦꯀꯣ ꯑꯩꯁꯦ꯫ ꯆꯤꯟꯗꯨꯡ ꯏꯟꯖꯥꯠꯅꯤꯀꯣ꯫ ꯍꯧꯖꯤꯛ ꯎꯕꯥꯛꯀꯨꯝꯕ ꯑꯃ ꯇꯦꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯈꯤꯕꯗꯨꯅ ꯀꯔꯤꯅꯣ? ꯍꯤꯁꯦ ꯇꯦꯛꯄ ꯌꯥꯎꯔꯖꯥꯠꯂꯥ? ꯊꯣꯏꯕꯗꯨ ꯃꯀꯣꯛꯇꯨ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯗꯦ꯫ ꯀꯩꯅꯣ? ꯇꯥꯏꯅꯥꯎꯒꯤ ꯊꯋꯥꯏꯅ ꯇꯝꯅꯔꯤ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯅ ꯑꯣꯏꯔꯖꯥꯠꯂꯣ? ꯋꯥꯈꯜꯅꯗꯤ ꯑꯣꯏꯔꯣꯏꯗ꯫ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯉꯥꯎꯕ ꯍꯧꯔꯛꯂꯕ ꯖꯥꯠꯂꯣ? ꯑꯣꯏꯔꯣꯏꯗ꯫ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯏꯇꯣꯝꯇ ꯂꯩꯔꯒ ꯍꯦꯛꯇ ꯉꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯊꯣꯏꯕꯗꯨ ꯍꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯌꯦꯡꯕꯗ ꯇꯥꯏꯅꯥꯎꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯂꯣꯡꯅ ꯇꯥꯎꯔꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯒ ꯍꯤ ꯃꯅꯨꯡꯗꯨꯗ ꯈꯪꯐꯝ ꯑꯃꯨꯛ ꯐꯝꯊꯩ꯫ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯑꯁ, ꯀꯔꯤꯅꯣ? ꯇꯥꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯁꯤꯅ ꯍꯤ ꯃꯅꯥꯛꯁꯤꯗ ꯑꯗꯨꯝ ꯅꯞꯂꯒ ꯂꯩꯔꯤꯁꯤꯅ? ꯃꯤ ꯆꯥꯕ ꯉꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯅꯦ ꯃꯁꯤꯒꯤ ꯏꯄꯥꯛꯁꯤꯕꯣ? ꯃꯤꯔꯣꯟꯗꯒꯗꯤ ꯁꯃꯨꯗ꯭ꯔ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ, ꯑꯗꯨꯒ ꯁꯥꯊꯤ ꯁꯥꯊꯤꯕ ꯉꯥꯒ ꯌꯥꯝ ꯂꯩ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ꯫ ꯁꯤꯗꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯊꯣꯏꯕꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯝꯃꯤ, ꯑꯗꯨꯒ ꯈꯨꯎ ꯀꯨꯜꯂꯒ ꯍꯤ ꯃꯅꯨꯡꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯈꯨꯠꯇꯨꯅ ꯊꯤꯔꯤ꯫ ꯊꯥꯡꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦꯅꯦꯍꯦ? ꯆꯥꯛꯅ ꯆꯥꯛꯂꯥꯝꯕꯒ꯫ ꯑꯁ, ꯇꯟꯁꯤꯁꯨ 6 ꯈꯛ ꯉꯥꯏꯔꯦꯅꯦ꯫ ꯀꯣꯟꯗꯨꯝꯕ ꯂꯝꯁꯤ ꯁꯤꯕꯗꯨꯅ
loina chathokhrabani ngarangdo mase lamsi siyani khangbajani adugi tansingse loina hekta chakhrabajani thibong lauriba ahinbana pamiba mina nga khara hena chawba ma phaba ubada matomta pangsau sauba adu urubai mafam ase tamda namdana mana hondorakpani sibasu mana hana siramni chaba thakpana marole ma motliba aduga mu miga sokna samnabaga su yade tuga chai hangoi kaina mana phawa sengdokni khangdaba mana thoibadu matomta ngang-ngang thangdu thiringai ising irol nungdagi hi aduda karigumba akanba posak amana haijindana thomgalakpagum hi du chongkhatle ngara hojikida hi adugi makhada ipom naiba irei achauba ama makha pangna chatkibagum tawbadu ubada thoibadu yanglin saru humang thoi karino side nga sunate sa sunate ising ilairemi ura jala ising ireido yamna lapna hummaga chakhi aduga achauba irei ama semlaga yamna wangna kakhatlamlaga isingda jomlauna amuk tasinki thoibadi tawriba mawong adu ubada mamit mana langkhatkre laifam ura jala mina fate changba yade haisinadi maram amadi leiba jatni dana side ireidu kaibagi saphuna somda inawgi hakchang aduso thok nomlaki pak chawkhraba ipak adu thok nome ithat ipom jom kai aduga tumina laikhre thoiba sor chaning ta na hole wakhalse ne taida ising irei sina oiba tai aikhogi mi hat ise ado aikhoini in hunbadadi irei se lakhide aikhoini hi se thodorakpadasu karigum makhana matagi irei su thainarakte aduga ising makhadagi hide yerakli karimu orajana thoibadu hi manungda adum leiba takhe marakta nongsu suri hi su khawang nomle thoibadu tawpham khangdabadagi matomta makhottu hida thillaga isei muksak hi manungda magi nupi angang singi maming khara tha ubaktuda laimu yek tawduna matam lelamme aigi laikai khongi mamingsu hakchinge aina lamsi sikrasu hi simadi aigini haiba khanglidana aigi nupigi maming icha singi mami aduga aigi mingama hakchinkhige sisu kudam amani kaino haujikti lainang khak sonma natana aigi kari pambai leiribage lamsi sinaba yam kana hotnajabagi mahaini ngasi aina phanglibase aina yumda sunglai leitabagi aigi nupina nangta lamsi siba soiroidabanina yam haibado thoibadu magi nupi angang singdubo ningsinglaga kapli thoiba wakan chawtho warasu adum siradaba nungairasu adum siradaba aduna sirasu nungairaga sibana phai hi siga aiga kainomna job launa umaga ising manungda puthakhradi wa hek sangadabani numidang wairamne thoibadu hi mayaida thaba upak ama phaktoklaga hi honba yaba nau ama thangduna semli ngarangna ubakse sidai phakcharamadi yumbu yoramlani thoiba ubaktu pairaga hi honbagi mawonga tawraga phamme hekta holagida nongsisu chuba lepte nungsit humlakpana halani thoibadu ubaktu nau saraga hidu hole magi hana lairamba mafam adudagi phana lapna hondorakle tainawgi asiba hakchangdudi tawraga lehore nongsina khara hangladi maikaise khangadabani numisu amta udre awangla nongpoklasu khangdre aini holiba maikaise yumgi maikaidi nongpok oibani phare taningba mafam amada tajarasana kangphansita hana yahurage thoiba hidu jom hole thoibana hi holingai yamna lappa mafam amada musi achoba hi ama holakpa ui thoiba maithongdo haraubagum tawi
ꯎꯕꯥꯛꯇꯨ ꯄꯥꯏꯔꯒ ꯂꯦꯞꯈꯠꯂꯤ ꯑꯗꯨꯒ ꯍꯤꯖꯥꯎꯗꯨꯗ ꯌꯦꯡꯉꯒ ꯑꯣ ꯁꯣꯝꯗ ꯍꯣꯟꯖꯤꯜꯂꯛꯑꯗꯤ ꯐꯅꯤꯗ ꯑꯗꯨꯕꯨ ꯑꯩꯒꯗꯤ ꯌꯥꯝꯅ ꯂꯥꯞꯅꯔꯤ ꯑꯩꯅ ꯍꯤꯁꯦ ꯎꯔꯒꯁꯨ ꯍꯤꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯤꯅꯗꯤ ꯀꯔꯤꯃꯠꯇ ꯎꯔꯝꯃꯣꯏꯀꯣ ꯑꯩꯕꯨ ꯍꯤꯁꯦ ꯉꯥꯏꯕꯅ ꯐꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯤꯁꯦ ꯍꯣꯜꯂꯒ ꯆꯠꯄꯅ ꯐꯗꯣꯏꯔꯥ ꯀꯥꯟꯅꯗꯦ ꯍꯤꯖꯥꯎ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯍꯣꯟꯖꯤꯜꯂꯒꯦ ꯍꯤ ꯑꯃ ꯂꯥꯛꯂꯤꯕꯅꯤꯅ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯇꯣꯔꯕꯥꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯆꯠꯀꯗꯣꯏꯁꯦ ꯃꯥꯏꯀꯩ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯍꯤꯖꯥꯎꯁꯤꯅ ꯃꯃꯥꯏ ꯂꯩꯈ꯭ꯔꯁꯨ ꯃꯅꯤꯡꯗ ꯍꯦꯛꯇ ꯇꯥꯟꯅꯔꯒꯦ ꯊꯣꯏꯕ ꯃꯥꯒꯤ ꯍꯤꯅꯥꯎꯗꯨ ꯍꯤꯖꯥꯎ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯍꯣꯟꯖꯤꯜꯂꯤ ꯃꯥꯒꯤ ꯍꯤꯁꯤꯁꯨ ꯐꯖꯅꯗꯤ ꯆꯥꯎꯔꯤꯅꯦ ꯃꯤ 1,000ꯃꯨꯛꯇꯤ ꯇꯣꯡꯕ ꯑꯗꯨꯝ ꯆꯜꯂꯝꯅꯤꯕꯣ ꯑꯩꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯍꯤꯖꯥꯎ ꯑꯃ ꯑꯩ ꯑꯍꯦꯟꯕꯒ ꯄꯥꯝꯖꯗ꯭ꯔꯦ ꯈꯤꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯍꯤ ꯅꯠꯇ꯭ꯔꯒ ꯉꯥ ꯄꯥꯝꯖꯗ꯭ꯔꯦ ꯊꯣꯏꯕꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯍꯤꯗꯨ ꯍꯣꯟꯕ ꯂꯦꯞꯈꯤ ꯑꯗꯨꯒ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯛꯈꯤ ꯇꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯤꯁꯦ ꯃꯃꯥꯏ ꯁꯣꯏꯗꯅ ꯂꯩꯊꯣꯛꯈꯤꯅꯤꯅ ꯃꯅꯤꯡꯗ ꯑꯗꯨꯝ ꯏꯟꯅꯔꯒꯦ ꯀꯗꯥꯏꯅꯣ ꯏꯁꯤꯡ ꯌꯥꯎꯕ ꯀꯧꯇꯥꯗꯣ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯒ ꯂꯦꯞꯇꯅ ꯍꯣꯜꯂꯒꯦ ꯊꯣꯏꯕꯗꯨ ꯏꯁꯤꯡꯗꯨ ꯊꯛꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯤꯗꯨ ꯖꯣꯝ ꯖꯣꯝ ꯂꯥꯎꯅ ꯍꯣꯟꯕ ꯍꯧꯔꯛꯏ ꯃꯃꯥꯡꯗ ꯂꯥꯞꯅ ꯇꯥꯎꯔꯤꯕ ꯍꯤꯖꯥꯎ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯎꯔꯨꯔꯨ ꯂꯩꯔꯒ ꯏꯁꯤꯡ ꯏꯔꯩ ꯑꯃꯅ ꯇꯞꯅ ꯊꯥꯡꯒꯠꯂꯛꯏ ꯊꯣꯏꯕꯗꯨ ꯍꯤ ꯍꯣꯟꯕ ꯂꯦꯞꯄꯤ ꯑꯗꯨꯒ ꯌꯥꯝ ꯉꯛꯅ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯐꯤꯕꯝꯁꯤꯗꯤ ꯍꯤꯁꯦ ꯊꯥꯡꯒꯠꯈ꯭ꯔꯅꯤ ꯌꯥꯝ ꯀꯟꯅꯁꯨ ꯎꯪꯂꯤꯅꯦ ꯏꯔꯩꯁꯤꯗꯤ ꯌꯥꯝ ꯆꯥꯎꯊꯣꯔꯛꯏꯅꯤ ꯍꯤꯁꯦ ꯊꯥꯡꯒꯠꯂꯝꯃꯒ ꯏꯔꯩꯁꯦ ꯃꯥꯡꯈ꯭ꯔꯅꯤ ꯍꯤꯁꯦ ꯑꯇꯤꯌꯥꯗ ꯄꯥꯏꯔꯒ ꯂꯩꯍꯧꯔꯦ ꯇꯨ ꯎꯪꯕꯁꯨ ꯂꯦꯞꯈ꯭ꯔꯦ ꯀꯔꯤꯃꯨꯛ ꯇꯧꯔꯛꯇꯣꯏꯖꯥꯠꯅꯣ ꯁꯤꯗꯤ ꯊꯣꯏꯕꯗꯨ ꯍꯤ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ ꯍꯤꯖꯥꯎꯗꯨ ꯎꯪꯕ ꯂꯦꯞꯂꯒ ꯏꯁꯤꯡꯗ ꯖꯣꯝ ꯂꯥꯎꯅ ꯍꯥꯏꯖꯤꯟꯗꯅ ꯇꯥꯔꯛꯏ ꯍꯤꯖꯥꯎꯗꯨ ꯏꯁꯤꯡ ꯏꯌꯥꯏꯗꯨꯗ ꯁꯤꯡꯀꯨꯞ ꯁꯥꯅ ꯃꯆꯦꯛ ꯃꯆꯦꯛ ꯀꯥꯏ ꯑꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯖꯣꯝ ꯂꯥꯎꯅ ꯆꯤꯡꯊꯈꯤ ꯊꯣꯏꯕ ꯂꯥꯏꯕꯛꯇꯒꯤ ꯇꯥꯔꯛꯂꯤꯕ ꯍꯨꯃꯥꯡꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯑꯩ ꯍꯤꯁꯦ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯝꯖꯤꯡꯕ ꯃꯥꯏꯀꯩꯗ ꯍꯤꯁꯦ ꯑꯗꯨꯝ ꯍꯣꯟꯈ꯭ꯔꯒꯦ ꯂꯥꯏꯅ ꯇꯝꯕ ꯃꯥꯏꯀꯩꯗ ꯆꯠꯂꯣꯀꯣ ꯇꯥꯏꯅꯥꯎ ꯊꯣꯏꯕꯗꯨ ꯋꯥꯈꯜꯅ ꯄꯨꯕ ꯃꯥꯏꯀꯩ ꯑꯃꯗ ꯍꯤꯗꯨ ꯍꯣꯟꯕ ꯍꯧꯔꯛꯏ ꯇꯥꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯗꯨꯗꯤ ꯊꯣꯏꯕꯅ ꯂꯥꯞꯅ ꯑꯗꯨꯝ ꯎꯔꯤ ꯊꯣꯏꯕ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯍꯤꯗꯨ ꯍꯣꯜꯂꯤ ꯅꯨꯃꯤꯗꯥꯡ ꯊꯣꯏꯕꯗꯨ ꯃꯃꯤꯠ ꯎꯏꯔꯤ ꯎꯏꯔꯤ ꯍꯤꯗꯨ ꯍꯣꯜꯂꯤ ꯅꯣꯡꯁꯨ ꯑꯃꯨꯛ ꯀꯟꯅ ꯆꯨꯈꯠꯂꯛꯏ ꯊꯣꯏꯕ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯍꯤꯗꯨ ꯖꯣꯝ ꯖꯣꯝ ꯑꯃꯨꯛ ꯍꯣꯜꯂꯤ ꯍꯤ ꯍꯣꯟꯕ ꯂꯦꯞꯄ ꯌꯥꯗꯦ ꯌꯧꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯍꯦꯛ ꯌꯧꯁꯅꯨ ꯑꯩ ꯍꯤ ꯍꯣꯟꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯅꯣꯡ ꯃꯔꯛꯇ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ ꯍꯤꯃꯥꯏꯗ ꯏꯁꯤꯡ ꯏꯊꯠꯅ ꯖꯣꯝ ꯖꯣꯝ ꯌꯩ ꯊꯣꯏꯕꯗꯨ ꯀꯤꯃꯟꯗꯅ ꯍꯤ ꯃꯌꯥꯏꯗ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯅꯨꯡꯁꯤꯠꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯩꯁꯨ ꯆꯠꯄ ꯇꯥꯕꯅꯤ ꯂꯥꯏꯅ ꯄꯨꯕ ꯃꯐꯝꯗꯣ ꯑꯩꯁꯨ ꯏꯟꯅꯕ ꯇꯥꯕꯅꯤ ꯁꯤꯗꯧ ꯂꯩꯔꯕ ꯄꯨꯟꯁꯤꯅꯤ ꯏꯁꯤꯡ ꯏꯊꯠꯇꯨ ꯍꯤ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯄꯪꯌꯩꯗ ꯌꯩꯁꯤꯜꯂꯛꯏ ꯊꯣꯏꯕꯗꯨ ꯍꯤꯗ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯥꯏ ꯀꯟꯅ ꯁꯣꯜꯂꯤ ꯑꯔꯥꯞꯄꯗ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯏꯊꯠ ꯃꯊꯛꯇ ꯇꯥꯎꯔꯒ ꯊꯣꯏꯕꯒꯤ ꯍꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯍꯤ ꯃꯊꯛꯇ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯖꯣꯝ ꯂꯥꯎꯅ ꯊꯥꯡꯒꯠꯂꯝꯃꯤ ꯊꯣꯏꯕꯗꯨ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯃꯁꯥꯗꯨ ꯍꯤ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯛꯄꯗꯨ ꯍꯩꯅꯗꯕꯅꯁꯨ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤ ꯊꯣꯏꯕꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯍꯤꯗ ꯌꯥꯎꯔꯤꯕ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯊꯣꯏꯕꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯥꯏꯅꯥꯎ ꯅꯪꯅ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯤꯡꯂꯤꯉꯩꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯁꯦ ꯑꯗꯨꯕꯨ ꯁꯤꯔꯀꯥꯟꯁꯤꯗꯗꯤ ꯌꯥꯝꯅ ꯀꯤ ꯏꯁꯤꯡ ꯏꯊꯠꯅ ꯍꯤꯗ ꯍꯦꯛ ꯍꯦꯛ ꯊꯣꯝꯖꯤꯜꯂꯛꯄꯗ ꯍꯤꯗꯨ ꯊ꯭ꯔꯣꯛ ꯊ꯭ꯔꯣꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯏꯅꯥꯎꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯍꯤ ꯃꯌꯥꯏꯗꯨꯗ ꯑꯃꯨꯛꯁꯨ ꯃꯊꯪꯒ ꯑꯣꯜꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ
ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯟꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯅꯨꯃꯤꯠꯁꯨ ꯇꯔꯪ ꯇꯔꯪ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯍꯧꯖꯤꯛꯁꯨ ꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯗ ꯅꯠꯇꯅ ꯃꯃꯤꯠꯇꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯌꯦꯡꯗ꯭ꯔꯤ꯫ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯤꯕꯒꯤ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯍꯤ ꯍꯣꯟꯅꯕ ꯎꯕꯥꯛꯇꯨꯅ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯂꯥꯝꯃꯒ ꯊꯤꯜꯂꯤ꯫ ꯁꯤꯅꯗꯤ ꯌꯥꯔꯣꯏ, ꯎꯕꯥꯛꯁꯤꯅ ꯀꯣꯠꯂꯒ ꯏꯁꯤꯡꯗ ꯊꯥꯗꯈꯤꯕꯅ ꯐꯔꯅꯤ, ꯄꯨꯝꯁꯤꯜꯂꯛꯑꯗꯤ ꯅꯝꯊꯤꯔꯛꯂꯅꯤ꯫ ꯊꯣꯏꯕꯅ ꯎꯕꯥꯛꯇꯨ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯈꯥꯗ ꯏꯟꯁꯤꯜꯂꯒ ꯀꯣꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯅꯥꯎꯒꯤ ꯃꯁꯥꯗꯨ ꯆꯥꯎꯕꯒ ꯏꯁꯤꯡꯗ ꯂꯩꯔꯨꯕꯒ ꯌꯥꯝꯅꯁꯨ ꯂꯨꯝꯂꯝꯃꯤ꯫ ꯊꯣꯏꯕꯗꯨ ꯑꯃꯨꯛ ꯑꯃꯨꯛ ꯃꯕꯨꯛꯇꯨ ꯄꯥꯏꯔꯒ ꯄꯤꯒ ꯂꯣꯏ ꯇꯥꯔꯦ, ꯆꯥꯛꯀ ꯂꯥꯝꯕ ꯂꯣꯏ ꯐꯈ꯭ꯔꯦ, ꯍꯪꯒꯣꯏꯔꯁꯨ ꯈꯨꯠꯁꯤꯅ ꯄꯝꯃꯒ ꯏꯁꯤꯡꯗ ꯍꯦꯛꯇ ꯊꯥꯗꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯗꯤ ꯀꯣꯟꯅ ꯐꯔꯛ ꯌꯥꯝ ꯇꯥꯔꯛꯀꯅꯤ꯫ ꯊꯣꯏꯕꯗꯨ ꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯗꯨ ꯁꯪ ꯁꯪꯗꯅ ꯊꯥꯡꯒꯠꯂꯦ꯫ ꯑꯁ, ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ, ꯐꯖꯅ ꯁꯣꯜꯂꯕ ꯑꯣꯏꯔꯦꯀꯣ ꯑꯩꯁꯦ꯫ ꯇꯥꯏꯅꯥꯎ, ꯅꯣꯏꯅ ꯑꯩꯁꯦ ꯋꯥꯍꯜꯂꯤꯗꯀꯣ, ꯄꯥꯠ ꯇꯨꯔꯦꯟ ꯈꯔ ꯅꯩꯖꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ꯫ ꯁꯤꯒꯨꯝꯕ ꯍꯤ ꯍꯣꯟꯕꯩ ꯊꯕꯛꯁꯦ ꯀꯌꯥ ꯍꯩꯅꯗꯦꯗꯤ ꯀꯟꯅ ꯍꯥꯏꯕꯅꯤꯀꯣ꯫ ꯉꯥꯏꯍꯥꯛ ꯑꯁꯥꯏꯐꯥꯎ ꯃꯤ ꯎꯕ ꯃꯐꯝꯗ ꯍꯤ ꯇꯣꯡꯂꯨꯕ, ꯉꯥ ꯐꯥꯔꯨꯕꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯌꯥꯎꯒꯦ ꯍꯥꯏꯖꯩꯀꯣ꯫ ꯑꯗꯣ ꯇꯨꯃꯤꯠ ꯐꯥꯎ ꯄꯥꯏꯗꯕ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯍꯤ ꯍꯣꯟꯗꯣꯔꯛꯂꯒ ꯏꯇꯣꯝ ꯊꯜꯂꯝꯕꯁꯤꯗꯤ ꯌꯨꯝ ꯌꯧꯕꯒ ꯀꯣꯟꯗꯨꯝꯒꯤ ꯌꯨꯝ ꯍꯥꯟꯅ ꯃꯩ ꯊꯥꯒꯦ꯫ ꯀꯣꯟꯗꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯀꯩꯒꯤ ꯋꯥꯍꯟꯗꯣꯏꯕ? ꯀꯣꯟꯗꯨꯝꯅ ꯁꯣꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯩꯒꯤ ꯇꯥꯏꯅꯗꯣꯏꯕ? ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯔꯒ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ, ꯐꯨꯕꯤꯕ, ꯍꯥꯠꯄꯒꯤ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯌꯥꯎꯔꯝꯃꯤꯖꯥꯠꯅꯣ ꯁꯤꯅ? ꯏꯄꯥ ꯏꯄꯨꯒꯤ ꯏꯁꯥ ꯌꯥꯎꯔꯛꯄ ꯍꯥꯏꯗꯣ ꯁꯤꯅꯤꯅꯦ꯫ ꯀꯩꯅꯣꯝ ꯇꯧꯕꯒ ꯐꯨꯖꯤꯟꯕ, ꯌꯥꯟꯊꯠꯄ, ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯂꯥꯛꯄ ꯑꯩꯁꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯨꯡꯗꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯊꯣꯏꯕꯅ ꯇꯥꯏꯅꯥꯎꯒ ꯀꯣꯟꯗꯨꯝꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯇꯣꯝꯇ ꯍꯜꯂꯛꯏꯅ ꯑꯩꯒꯤ ꯌꯨꯝꯒ ꯃꯩ ꯊꯥꯗꯣꯛꯈꯤꯕꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯩꯅꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯨꯗꯅ ꯂꯥꯜꯂꯨꯗꯅ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯆꯤꯟꯕꯗꯤ ꯑꯝꯇ ꯑꯣꯏꯔꯝꯃꯣꯏ꯫ ꯌꯨꯝ ꯃꯩ ꯊꯥꯔꯤꯕ ꯊꯨꯒꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯝꯕꯤ ꯃꯄꯥꯟꯗ, ꯂꯝꯄꯥꯛ ꯃꯆꯤꯟꯗ ꯐꯝꯃꯒ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯁꯦꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯔꯒꯕꯨ ꯀꯃꯥꯏꯅ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯑꯃꯨꯛ ꯊꯥꯔꯨꯗꯣꯏꯅꯣꯕ? ꯅꯣꯡ ꯐꯨꯡ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯁꯦꯟ ꯈꯔ ꯇꯥꯜꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯔꯒ ꯋꯥꯔꯦꯅ ꯄꯣꯊꯥꯔꯤꯕ ꯃꯤ ꯑꯃꯅ ꯀꯃꯥꯏꯅ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯨꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤꯁꯦ ꯌꯨꯝ ꯃꯩ ꯊꯥꯕꯁꯤꯅꯤ꯫ ꯌꯨꯝ ꯑꯃ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥ ꯆꯪꯉꯤ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥꯒꯤ ꯁꯥꯔꯀꯟ ꯈꯪꯅꯤ꯫ ꯊꯣꯏꯕꯗꯨ ꯏꯅꯥꯎꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯑꯗꯨꯒ ꯈꯪꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯉꯤ꯫ ꯇꯜꯂꯤꯌꯦ ꯑꯣꯏꯕ, ꯃꯃꯤꯠꯁꯤꯗ ꯎꯏꯁꯤꯜꯂꯒ ꯁꯤꯔꯁꯨ ꯐꯗꯧꯅꯤ꯫ ꯊꯣꯏꯕꯅ ꯏꯅꯥꯎꯒꯤ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯕꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯄꯥꯡꯊꯣꯛꯂꯒ ꯂꯩꯔꯨꯕꯒꯤ ꯄꯥꯛ ꯍꯦꯛ ꯎꯏꯁꯤꯟꯕ ꯌꯥꯔꯝꯗꯦ꯫ ꯑꯣ, ꯃꯤꯠꯇꯣ ꯑꯗꯨꯝ ꯄꯥꯡꯉꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯇꯥꯏꯅꯥꯎ? ꯊꯣꯏꯕꯗꯨ ꯏꯅꯥꯎꯒꯤ ꯃꯈꯣꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯦ, ꯑꯗꯨꯒ ꯍꯤꯒꯤ ꯃꯇꯥꯏꯗ ꯊꯝꯃꯦ꯫ ꯊꯣꯏꯕꯗꯨ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯏꯁꯤꯡꯗ ꯊꯥꯗꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯁ, ꯁꯤꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯗꯧꯔꯦ꯫ ꯊꯥꯡꯁꯤꯅ ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯊꯥꯗꯈ꯭ꯔꯁꯤꯔꯥ? ꯊꯣꯏꯕꯗꯨ ꯏꯅꯥꯎꯒꯤ ꯃꯁꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯁꯨꯠ ꯁꯨꯠ ꯀꯞꯄꯤ꯫ ꯉꯝꯃꯣꯏꯗ ꯑꯗꯨꯗꯤ, ꯂꯩꯖꯔꯁꯅꯨꯗ ꯑꯗꯨꯝ, ꯑꯩꯁꯨ ꯁꯤꯗꯧ ꯂꯩꯔꯁꯤꯕꯨ꯫ ꯑꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯤꯗꯧꯔꯦ ꯈꯪꯅ ꯈꯪꯅ ꯁꯤꯕ ꯑꯃꯨꯛ ꯀꯤꯔꯤꯁꯤꯅ? ꯑꯩꯕꯨ ꯏꯔꯣꯏꯔꯒ ꯆꯠꯈ꯭ꯔꯁꯤꯔꯥ? ꯊꯣꯏꯕꯗꯨ ꯍꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯁ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯔꯣꯏꯔꯒ ꯆꯠꯇꯣꯏꯕ? ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯂꯥꯏ ꯂꯩ ꯂꯩꯇꯦ ꯈꯪꯅꯔꯅꯤ꯫ ꯇꯥꯏꯅꯥꯎꯒ ꯀꯣꯟꯗꯨꯝꯒ ꯃꯣꯏ ꯑꯅꯤꯗꯤ ꯂꯥꯏ ꯂꯩꯇ꯭ꯔꯦ ꯈꯪꯉꯦ꯫ ꯑꯗꯣ ꯑꯩꯒꯤ ꯑꯃꯨꯛ ꯌꯦꯡꯉꯒꯦ꯫ ꯊꯣꯏꯕꯗꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯈꯠꯂꯦ, ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯒ ꯃꯥꯒꯤ ꯍꯤ ꯍꯣꯟꯅꯕ ꯎꯕꯥꯛꯇꯨ
ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯍꯤꯗꯨ ꯖꯣꯝ ꯖꯣꯝ ꯍꯣꯟꯕ ꯍꯧꯏ꯫ ꯅꯨꯃꯤꯠꯁꯤꯅ ꯅꯣꯡꯆꯨꯞꯂꯣꯝꯗ ꯍꯥꯏꯊꯈ꯭ꯔꯤꯁꯤꯅꯗꯤ ꯅꯣꯡꯄꯣꯛꯁꯦ ꯑꯁꯨꯝ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯍꯤ ꯍꯣꯟꯕ ꯂꯦꯞꯄ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯕꯗꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯤ ꯍꯣꯟꯕꯗꯨꯅ ꯑꯍꯤꯡ ꯐꯥꯎꯕ ꯍꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗꯤ ꯎꯕ ꯏꯐꯪ ꯐꯪꯂꯝꯗꯦ꯫ ꯊꯣꯏꯕ ꯍꯤ ꯍꯣꯟꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯦꯞꯄꯤ, ꯑꯗꯨꯒ ꯁꯣꯔ ꯌꯥꯝ ꯋꯥꯅ ꯍꯣꯜꯂꯒ ꯑꯩꯕꯨ ꯍꯤ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯣꯟꯕ ꯉꯝꯈꯤꯗꯣꯏꯖꯥꯠꯅꯣ? ꯃꯥꯏꯀꯩ ꯑꯃꯠꯇꯗ ꯃꯩꯉꯥꯟ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯑꯩꯁꯦ ꯃꯪꯒ ꯑꯣꯏꯔꯝꯃꯗꯤ ꯐꯅꯤꯗꯀꯣ꯫ ꯊꯣꯏꯕ ꯍꯤꯗꯨ ꯇꯞꯅ ꯍꯣꯜꯂꯒ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯅ ꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯗ ꯌꯦꯡꯉꯤꯉꯩ ꯃꯥꯒꯤ ꯍꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯝꯂꯛꯏ, ꯑꯗꯨꯕꯨ ꯏꯁꯤꯡ ꯏꯄꯣꯝ ꯅꯥꯏꯕ ꯏꯔꯩ ꯂꯥꯛꯄꯗꯤ ꯅꯠꯇꯦ꯫ ꯊꯣꯏꯕ ꯍꯤꯗ ꯀꯟꯅ ꯄꯥꯏꯔꯒ ꯈꯥꯡꯉꯤ꯫ ꯍꯤ ꯅꯣꯝꯕ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫ ꯊꯣꯏꯕ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯃꯒ ꯂꯩ꯫ ꯅꯣꯡ ꯉꯥꯜꯂꯦ꯫ ꯊꯣꯏꯕꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯍꯤ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯊꯣꯏꯕꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯍꯥꯏꯗꯨꯅ ꯍꯤꯗ ꯌꯥꯎꯔꯤꯕ ꯀꯧꯇꯥꯗꯨ ꯄꯥꯏꯔꯒ ꯏꯄꯥꯛꯇꯨꯗꯒꯤ ꯏꯁꯤꯡ ꯀꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯔ ꯂꯨꯞꯄꯣꯏ ꯇꯥꯎꯕꯣꯏ ꯇꯧꯕ ꯊꯣꯏꯕꯅ ꯎꯔꯝꯃꯤ꯫ ꯊꯣꯏꯕ ꯀꯧꯇꯥꯗꯨ ꯊꯥꯗꯔꯝꯂꯒ ꯍꯤ ꯃꯌꯥꯏꯗ ꯐꯝꯃꯒ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯑꯩꯒꯤ ꯃꯤꯠꯇ ꯑꯩꯒꯤ ꯆꯠꯃꯤꯟꯅꯈꯤꯕꯁꯤꯡꯗꯣ ꯎꯔꯒ ꯂꯩꯔꯦ꯫ ꯊꯣꯏꯕꯗꯨ ꯍꯤ ꯃꯌꯥꯏꯗ ꯐꯝꯂꯒ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏ꯫ ꯑꯩꯕꯨ ꯃꯤꯒꯤ ꯐꯠꯇꯕ ꯀꯌꯥꯝ ꯇꯧꯔꯨꯔꯕꯖꯥꯠꯅꯣ? ꯇꯧꯗꯦꯗ꯫ ꯃꯤꯒꯤ ꯃꯔꯣꯏ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯊꯠꯈꯤꯗ꯭ꯔꯤ ꯑꯩ꯫ ꯃꯤꯅꯁꯨ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯒꯤꯗꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯉꯥ ꯐꯥꯔꯒ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯖꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯉꯣꯟꯗ ꯀꯂꯛ ꯃꯤꯍꯧꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯣ ꯏꯇꯣꯝꯇ ꯑꯣꯏꯔꯕꯁꯨ ꯍꯤꯡꯍꯧꯗꯕ ꯌꯥꯗꯦ꯫ ꯃꯣꯏꯁꯤꯡꯁꯤꯗꯤ ꯁꯤꯅꯤꯡꯉꯒ ꯁꯤꯖꯧ, ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯤꯡꯗꯕ ꯌꯥꯗꯦꯕ꯫ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ꯫ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ꯫ ꯇꯥꯏꯅꯥꯎ, ꯅꯣꯏꯗꯤ ꯁꯤꯈ꯭ꯔꯕꯅꯤ꯫ ꯀꯣꯟꯗꯨꯝꯁꯨ ꯁꯤꯈꯤꯕꯒꯤ ꯁꯤꯔꯦ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯗꯤ ꯁꯤꯗꯕꯒꯤ ꯁꯤꯍꯧꯗ꯭ꯔꯤ꯫ ꯊꯣꯏꯕꯗꯨ ꯏꯁꯩ ꯉꯪꯂꯛꯏ꯫ ꯂꯥ 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 ꯑꯣ ꯍꯣ ꯍꯣ꯫ ꯁꯤꯔꯦ ꯁꯤꯔꯦ, ꯁꯤꯗ꯭ꯔꯒꯅ ꯁꯤꯗ꯭ꯔꯦ꯫ ꯑꯗꯣ ꯃꯣꯏ 10ꯅ ꯂꯣꯏ ꯁꯤꯔꯒ ꯑꯩꯅ ꯍꯤꯡꯍꯧꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯋꯥꯍꯜꯂꯒ ꯑꯣꯠꯂꯒ ꯍꯥꯠꯀꯗꯣꯏꯔꯥ ꯂꯥꯏ ꯅꯪꯅ? ꯂꯥꯏꯅꯤꯅ ꯂꯩꯌꯦꯁꯨ ꯈꯪꯗꯦ, ꯂꯩꯇꯦꯁꯨ ꯈꯪꯗꯦ, ꯁꯨꯡꯎꯁꯨ ꯎꯗꯦ꯫ ꯊꯣꯏꯕꯗꯨ ꯑꯉꯥꯎꯕꯒꯨꯝ ꯃꯇꯣꯝꯇ ꯍꯤꯗꯨ ꯅꯣꯝꯕ ꯁꯥꯟꯅꯔꯛꯏ꯫ ꯍꯤ ꯅꯪꯁꯨ ꯂꯨꯞꯄꯣꯅꯦ, ꯃꯌꯥꯝꯗꯤ ꯂꯣꯏ ꯂꯨꯞꯈ꯭ꯔꯦ꯫ ꯑꯩ ꯏꯇꯣꯝꯇ ꯀꯔꯤꯒꯤ ꯑꯃꯨꯛ ꯈꯛꯂꯝꯃꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯣ ꯏꯁꯤꯡꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕ ꯍꯤꯗꯨ ꯀꯟꯅ ꯀꯟꯅ ꯅꯣꯝꯃꯤ꯫ ꯃꯥꯅ ꯍꯤꯗꯨ ꯅꯣꯝꯃꯟꯕꯗꯒꯤ ꯊꯣꯏꯕꯗꯨ ꯏꯁꯤꯡꯗ ꯖꯣꯝ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ꯫ ꯊꯣꯏꯕ ꯋꯥꯈꯜ ꯈꯪꯂꯥꯛ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯩꯗꯤ ꯏꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯂꯤꯕ? ꯊꯣꯏꯕꯅ ꯍꯤꯗꯨ ꯂꯥꯝꯕꯗ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯑꯃꯨꯛ ꯎꯏ꯫ ꯊꯣꯏꯕ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯍꯤꯗ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯛꯏ꯫ ꯍꯦ ꯄꯨꯟꯁꯤ ꯆꯪꯖꯂꯣꯏꯔꯝꯗꯥꯏ, ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥ ꯑꯅꯤꯗꯣ ꯎꯅꯤꯡꯂꯛꯏ ꯉꯁꯤꯗꯤ꯫ ꯏꯃꯥ ꯏꯄꯥ, ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯛꯏ꯫ ꯁꯥꯎꯅꯈꯤꯕ, ꯈꯠꯅꯈꯤꯕ, ꯋꯥꯔꯧꯅꯈꯤꯕꯁꯤꯡꯗꯣ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯣ ꯑꯝꯇ ꯎꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯏꯕ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯅꯤꯡꯁꯤꯡꯕ ꯇꯥꯕꯅꯤ꯫ ꯅꯤꯡꯁꯤꯡꯂꯒ ꯃꯈꯣꯏꯕꯨ ꯃꯤꯠꯁꯤꯅ ꯎꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩ ꯑꯃ ꯍꯤꯡꯕ ꯉꯝꯂꯕꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯃꯈꯣꯏꯗ ꯄꯦꯟꯅꯃꯨꯛꯇ ꯋꯥꯔꯤ ꯂꯤꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯣ ꯏꯄꯥꯛꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯦ꯫ ꯊꯣꯏꯕꯗꯨ ꯍꯤ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯕꯨ ꯌꯦꯡꯂꯤꯉꯩ ꯊꯣꯏꯕꯒꯤ ꯍꯤ ꯃꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯀꯣꯛ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯊꯣꯏꯕꯅ ꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯗ ꯌꯦꯡꯉꯒ ꯀꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯣ ꯑꯃꯨꯛ ꯊꯦꯡꯖꯤꯜꯂꯛꯏꯁꯤꯅ? ꯄꯣꯠ ꯑꯗꯨ ꯊꯣꯏꯕꯒꯤ ꯍꯤꯗ ꯑꯃꯨꯛꯀꯁꯨ ꯀꯣꯛ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯊꯣꯏꯕ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ꯫ ꯀꯤꯕꯁꯨ ꯈꯔ ꯈꯔ ꯐꯥꯎꯔꯤ꯫ ꯅꯨꯡꯁꯤꯠ ꯈꯔ ꯈꯔ ꯁꯤꯜꯂꯛꯏ꯫ ꯃꯅꯤꯡꯗꯒꯤ ꯄꯣꯠꯇꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯍꯤꯗ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯊꯣꯏꯕꯗꯨ ꯌꯥꯝ ꯍꯩꯅꯗꯅ ꯑꯁꯤꯕ
ꯍꯛꯆꯥꯡ ꯑꯃꯠꯇ ꯏꯅꯥꯛꯇ ꯂꯩꯔꯅꯨ. ꯅꯣꯏꯁꯨ ꯁꯤꯔꯦ, ꯑꯩꯁꯨ ꯁꯤꯗꯧꯔꯦ. ꯑꯁꯤꯕ ꯑꯃꯠꯇ ꯏꯇꯨꯡ ꯏꯟꯅꯕꯤꯔꯛꯂꯅꯨ. ꯑꯀꯣꯜ ꯑꯍꯥꯟꯒꯤ ꯋꯥꯈꯛꯅꯤ. ꯑꯩꯁꯨ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯅꯈꯣꯏꯒꯤ ꯅꯇꯨꯡ ꯏꯜꯂꯛꯂꯗꯕꯅꯤ." ꯊꯣꯏꯕꯗꯨ ꯍꯤ ꯃꯌꯥꯏꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤꯉꯩ ꯃꯥꯒꯤ ꯍꯤꯒꯤ ꯅꯥꯀꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯦꯡꯒꯥꯏꯔꯒ ꯇꯥꯎꯁꯤꯜꯂꯛꯄꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯄꯣꯠꯇꯨꯗ ꯌꯦꯡꯂꯨꯕꯗ ꯍꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯅꯤꯗꯨꯗ ꯅꯧ ꯑꯃꯃꯝꯁꯨ ꯃꯐꯝ ꯆꯥꯅ ꯌꯦꯞꯄꯒ ꯌꯥꯎꯔꯤ꯫ ꯊꯣꯏꯕꯗꯨ ꯑꯣ ꯈꯣꯡꯒꯩ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯍꯤꯗꯨ ꯃꯈꯨꯠꯅ ꯀꯟꯅ ꯌꯥꯜꯂꯤ꯫ "ꯑꯥꯏ, ꯊꯧꯔꯤꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯁꯤꯗꯤ ꯅꯧꯁꯤꯗ ꯍꯦꯛꯇ ꯂꯥꯝꯃꯒꯦꯗ." ꯊꯣꯏꯕꯗꯨ ꯌꯦꯞꯂꯤꯕ ꯍꯤ ꯑꯗꯨꯒꯤ ꯅꯧꯗꯨꯗ ꯌꯥꯜꯂꯒ ꯍꯤꯗꯨ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯤꯗꯨ ꯀꯣꯜꯂꯒ ꯃꯥꯒꯤ ꯃꯈꯣꯡꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯤꯗ ꯌꯥꯎꯕ ꯊꯧꯔꯤꯗꯨ ꯂꯥꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯔꯤꯗꯨ ꯍꯤꯗꯨꯗ ꯀꯤꯁꯤꯜꯂꯤ꯫ ꯊꯣꯏꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ "ꯀꯔꯤ ꯀꯔꯤ ꯍꯥꯞꯄ ꯌꯥꯕ ꯄꯣꯠ ꯌꯥꯎꯔꯦ, ꯂꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ. ꯅꯪꯗꯤ ꯂꯩꯍꯧꯔꯣ. ꯄꯨꯟꯁꯤꯒꯤ ꯂꯥꯡ ꯅꯣꯏꯗꯤ ꯈꯨꯠꯅ ꯐꯥꯎ ꯁꯣꯛꯈ꯭ꯔꯔꯣꯏ. ꯇꯥꯏꯅꯥꯎ, ꯅꯪ ꯂꯩꯍꯧꯔꯣꯀꯣ. ꯅꯅꯥꯎ ꯆꯠꯂꯨꯈꯤꯒꯦ. ꯑꯩꯈꯣꯏꯕꯨ ꯉꯥꯏꯍꯧꯔꯤꯕ ꯃꯈꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯅꯪꯒꯤ ꯋꯥꯔꯤ ꯇꯝꯂꯨꯈꯤꯒꯦ. ꯏꯌꯥꯝꯕꯒꯤ ꯃꯐꯝꯗ ꯀꯠꯅꯕ ꯂꯩꯅꯥ ꯑꯃ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯐꯪꯗ꯭ꯔꯦ. ꯇꯥꯏꯅꯥꯎ, ꯃꯄꯨ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ. ꯏꯄꯥꯛꯁꯤꯗ ꯂꯩꯍꯧꯔꯕ ꯊꯋꯥꯏꯁꯤꯡ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯆꯠꯂꯨꯀꯣ. ꯇꯥꯏꯅꯥꯎ, ꯅꯅꯥꯎ ꯆꯠꯂꯦꯀꯣ." ꯊꯣꯏꯕꯗꯨ ꯏꯅꯥꯎꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯍꯤꯗꯨ ꯍꯣꯟꯗꯣꯔꯛꯂꯦ꯫ ꯊꯣꯏꯕꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯀꯞꯂꯤ꯫ "ꯕꯨꯡꯉꯣ, ꯕꯦꯝꯃ, ꯅꯄꯥ ꯂꯥꯛꯂꯦꯍꯦ. ꯇꯊꯣꯠꯄꯤ, ꯑꯩ ꯌꯨꯝꯗ ꯂꯥꯛꯂꯦꯍꯦ." ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯒꯤ ꯏꯌꯥꯏꯗ ꯏꯅꯥꯎꯒꯤ ꯍꯛꯆꯥꯡꯗꯨ ꯍꯤꯅꯥꯎ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯣꯝꯂꯤ ꯅꯣꯝꯂꯤ ꯇꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯍꯤꯗꯨ ꯇꯞꯅ ꯇꯞꯅ ꯍꯣꯟꯗꯣꯔꯛꯂꯦ꯫ ꯍꯤꯗꯨ ꯐꯅ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯕ ꯃꯇꯨꯡ ꯊꯣꯏꯕ ꯅꯧꯗꯨ ꯏꯁꯤꯡꯗ ꯍꯣꯟꯕ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯍꯤꯗꯨ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ "ꯇꯥꯏꯅꯥꯎ, ꯄꯤꯁꯦ ꯂꯦꯞꯄꯣ ꯌꯥꯗ꯭ꯔꯦ." ꯊꯣꯏꯕꯒꯤ ꯍꯤꯗꯨ ꯏꯅꯥꯎꯒꯤ ꯃꯅꯥꯛꯇ ꯍꯣꯟꯖꯤꯜꯂꯒ ꯃꯥꯒꯤ ꯍꯤꯗꯒꯤ ꯊꯧꯔꯤ ꯑꯃ ꯂꯧꯊꯣꯔꯛꯏ꯫ "ꯇꯥꯏꯅꯥꯎ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯎ. ꯊꯋꯥꯏꯅ ꯃꯤꯔꯝꯂꯦꯟꯗ ꯂꯩꯍꯧꯔꯕꯁꯨ ꯍꯛꯆꯥꯡꯗꯤ ꯑꯩꯒ ꯍꯟꯈ꯭ꯔꯁꯤꯀꯣ. ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯑꯎꯕ ꯈꯔꯗ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ. ꯑꯗꯨꯃꯛꯅ ꯆꯪꯁꯤꯜꯂꯤꯕ ꯄꯥꯟꯗꯝ ꯑꯗꯣ ꯂꯦꯞꯄꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ. ꯂꯩꯖꯔꯤꯕ ꯏꯔꯟ ꯈꯔꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯝꯃꯨ. ꯃꯗꯨꯃꯛꯅ ꯍꯣꯠꯅꯕ ꯂꯦꯞꯄꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ. ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯊꯧꯗꯣꯛꯁꯤꯡꯅ ꯇꯨꯡꯒꯤ ꯋꯥꯔꯤ ꯁꯦꯝꯍꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯏꯅꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯕ ꯍꯤ ꯑꯗꯨ ꯆꯤꯡꯂꯒ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫